ngasi channel asina puduna laksariba paudam ase couple life ki oina semjabani paudam asida machang oibadu ta lobiyu kanadaba singna tungoina biramu loinana yum pandriba singna paudam asi taraga lana khong thangbidana basu haijari makata na channel ase ngasida thengnabi basing amade channel asi nungsibiduna hanadagi subscribe tawdana yengbiri basing yawragadi chanbiduna subscribe tawbiramu Haksang fana laininglabadi chayol amada yamdrabada amurak haktinau researcher chayol amada yamdrabada amuktang oirabasu haktinava asina nganna sibagi khudong thiningai oiba hanthahali amasung cancer heart disease amadi atai laina kayadagi siba yaba kayadagi su hanthahali haina research tawbasingna phongdokre United States ki Washington University ki research tawbasingna phongdokhiba matung inna haktinava asi sangchat takanba exercise ka chap manai amasung masina haksang da kanaba yamna pi haire study asida research team na ahal lising tara manga gi mathakta khangat khe makhoi si chawrakna chahi 38 gi lengni amasung chahi mathoirom makhoi gi matai manau gi mari gi matang da study tauki haire masida saruk ahum thokpagi amadi tha amada amukhak haktinai aduga chada kuntha tarukna chayol amada yamdrabada amuktang oirabasu haktinai haiba khangkhe study gi matam asida makoi chani ga kungani pandi sikhe masigi manungda hompuni thoidi cancer naduna sikhibani amasung kungani pana heart gi anabada gi sikhibani haire yamna latpa singa yengnaba matamda chayol khudingi haktinaba singdi siba yabagi chang asi chada nifuga mapan hanthai haire heart gi anabada gi risk hanthabagi chang asi chada kunga mathoi amasung cancer dagi siba yaba risk asina chada hompuga mapan hanthai haina researcher singna haikhe haktinaba matamda afaba chemical sing thokhalli amasung masina wakhal nungai handuna mahusagi laina ngakthokpa killer cell sing yokhatli haire